Baptist World Alliance, Asia Pacific Baptist Federation, Amadi National Council Baptist Churches India na Pastor Amadi Christian leader YAONA NAGA MEECHAM taruk HATKHIBABU AKANBA MAWONGDA YANINGDABA PHONGDORAKLI BWA Apbf Amadi NCBCI apunba oina thadorokpa cherol amada imung manungna nanghoriba awabada sarug yarakli loinana thodoga sibu akanba mawongda yaningdaba phongdokpaga loinana India laingak amadi manipur laingakna athubada investigation chathabiduna logi oiba chapchaba action lokhatpiu achumba wayal phanghanamba miyamna laingak asibu thazaba Helakani amadi matam sangna ingna chikna leihanba ngamgani haiba wafam thamlakli